1881 haitare Manipurda British ki period ama changjalakiba census record si thiba hawe khoi Manipur si the 1881 gi census ki record ta MEETEI gi population se leiriba apunbagi masingdagi khoi 56% ji khoi MEETEI gi population ji oramne 1881 dagi jahi tara gi sum record si lawro ga census ki record la pa Gazetteers of India Register General gi British ki apaw ba larik iba recorded book sing haitare 60 70s akoi reference book haitai masidai da MEETEI si tribe mi haibasigi chakchaba magi kano sing si irga la loina yaur ga leramne 1931 gi matung dagi akoi si 1949 da Manipur si India da march tawre Indian constitution gi frame magi kano ma leiraba matung da all India gi oina tawru matam da Manipur da su 1951 gi 20 September masida ihan akoi Manipur gi scheduled tribe ki list si thole MEETEI su tribe ni haina leramado poisini yauroktre